Amana mapaga Senapati Maikaidagi haningbana ngaurami amadi lairik panba yaramdabadu nupi leirabanina loi yare haibai mongda tumin leikre makhoi marakta khwaidai nungairisi lakpa tare baby ga wari chikthanarami somda dada asengwani ba nangai nungshibra hayo haibane mina ahal koibase mamit yam ngawi na hai is kana hai baran bawano noi angang ni mit yam ngaudoide aidi ko gyan ta khrazani nang natawa nupi di pamdre he pamdrasu yengamade pamdaba nupi yengdo saru nungsi jabi nang phaminaduna achapot chabana patro se singju se dada janing aingonam deilo ai khoi dada gi vo inthokke nokhoi mana andak toina chekhalai do kaigino mana imaram da hangbro ai ga wari sanaba nupa do kailam deino ma wari sagi kayam jugo charamni hojikan gi ni sa chabo oiramni na hariba adu de nang su hayu adro ima aise pharsu phatrasu class 9 ka dorabani nupa do phai phati mun na khangena ado khangdo di wa liside kai khangningi no hangune loin haidoki lairiki matang daraba lairiki matang din natte da ado class manaba nupi hana koirambra nupi na di am ta nei daise gyan ta banina adu da aina koining daba makhoi dudi ai ga hen bai tawsida pamba na tro adu isaru aina thamoi singna nungsi jabi ma koibana patro adu nang oirabani ado dadana kamaina aise nungsirino ba nangna skirt macha dumaga nong ta khibagi lambi lekhom da netanaba khan khandana chatpado aina tuition halakwa khudingi ui adaidi khangdeda adum nungsiba phawgre asengbaro dada phagi muk tawkhidro adu natra deidi kamai nungsidoino ado nangdei kamai nungsirino dada se bike thobado pose am taba imanabi khaina sune guzung piona mayangkang ba male na haiba noi du di si thariro nati noi ba kharwat padugi haibane mi guzung pio di masa thari du di makadaro makhoina sune dada se amau jabane aduda aina hen kiba adugi aina phangini namanabi karambano mi khara pik takta bara si lebudura yare ado mong pamira nati he oira roi aidi nanga koinari na haige tobani adu nataba to pakai hairuni khamban ku jaudi leitre chawdra de imanabi hoida chatni haijalaga thorakpane masai pung ani tabada hanjin yaraban adubu mari taba ngaiba oina hojikso singju jaminaisa adum khangjaro ado nang hana nupa koinarami habado kidor dokna krino angonda singnai koiba chatchena chatlaga ne khutaga tap tap paire aduga maidaga sitnale adu dai khatnai ni mi mamangda makhut yetu thangatuna mana haibadu maktorami sumaina sumai maidana leira ha khutaga sumai paire iraba petawa makoina mani atai di kai dawe atai di kim dawde aina sautana dum pau phau na khit mana dumain tor padugi sidai dine aina tabaka namtana nangi khochaman ba yaroi ko thabal da sura oini thabal oigera moigera amai ta saman ba yar sia nungsi gi baglan gi khalini ne license paila ba pedwa makoina kai haino du de kashunati thingi halasi nang thinbiramagi aishu imana ba una doini ngasai de kaidori na hangamabani ahoi ngai ko phone hanamta tawki kaida lei yumda la ohaira namta hangi maduma sune marolam di tawbani asumna raspberry da call tawbani tai bro ko khuwang di kemta swai dri kaidaino nangbu kai lege ai det loire halani baby thilamaga aishu loire thorani lambi thengnarasi oi bro nang det kam kan chaliba nupi mayum dei thoro hai babu yabro kaino sarna khangda batakpani loire laktoi dawri nang su kai hain tarage yare report ta thengnarsi akhoi gi feral thetpam do adui dukan mamangda okay adula lage debit su kai lege hangbiro horin thengna doirana thame ko ngasai khai chili haiba friend do amuk sangi haibro raspberry tiken na hangakpani raspberry na sir machanupi gi pot leba chatminarui hai David pudi makhoi paga chatkibani marak ta su khangdaba hangba hekta lo kai bya deko oi sir adu de shu chatlugi gari mamai leiba saraga mafam duda ngahakte leirami tiffin macha ama paiduna niti du tanja yenglaga thogle si charaga ne thabaki mai khodo kharangak thokpo yuko afaba blessing ni khudak ta pandoi mal ado muke na panaba khudda hai phe chokya bro that koshu koina je khud chokya kainaga adu erdi soe sauning saujo defense madi aige do moiraki
ꯃꯤꯉꯣꯟꯗ ꯄꯤꯕ ꯄꯣꯠ ꯊꯧꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯂꯧꯖꯔꯣ ꯑꯩ ꯆꯪꯉꯒꯦꯀꯣ ꯑꯍꯤꯡꯒꯤ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯁꯤ ꯐꯣꯟꯗꯣ ꯑꯦꯂꯥꯝ ꯊꯝꯒꯦ ꯍꯥꯏꯔꯒ ꯂꯧꯕ ꯀꯥꯎꯅꯨꯀꯣ ꯅꯨꯄꯤ ꯎꯅꯔꯨꯕ ꯑꯅꯤꯃꯛ ꯑꯐꯥꯎꯕ ꯁꯥꯗꯨꯅ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯌꯥꯗ ꯂꯩꯔꯝꯃꯤ ꯂꯥꯛꯄꯅ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯇ ꯃꯌꯨꯝ ꯆꯪꯈꯤꯗ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤꯃꯨꯛ ꯀꯥꯎꯔꯝꯃꯖꯥꯠꯅꯣ ꯅꯆꯥꯅꯨꯄꯤꯒꯤ ꯁꯔꯂꯤꯛꯁ ꯂꯩꯔꯒ ꯄꯤꯈꯤꯕ ꯀꯥꯎꯔꯕꯣ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯣ ꯑꯁ ꯉꯥꯏꯈꯣꯁꯦ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯑꯝꯇ ꯍꯪꯒꯦ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯝꯇ ꯇꯥꯒꯦ ꯅꯣꯛꯄꯨꯗꯤ ꯅꯣꯛꯄꯤꯔꯣꯏ ꯑꯁ ꯌꯥꯔꯣꯏꯗ ꯀꯩ ꯖꯨꯒꯣꯠ ꯆꯥꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯤꯒꯦ ꯌꯥꯔꯦ ꯀꯣꯛ ꯊꯥꯗꯣ ꯍꯨꯔꯥꯟꯕꯩ ꯂꯤꯆꯠ ꯆꯠꯂꯛꯀꯅꯨ ꯊꯥꯗꯣꯛꯀꯦ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯕꯦꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯗꯗꯥ ꯑꯩ ꯌꯥꯝ ꯅꯥꯏꯉꯣ ꯏ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣꯕꯤ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯅꯥꯏꯌꯦꯕ ꯅꯪ ꯂꯥꯛꯑꯣ ꯑꯩ ꯂꯧꯕ ꯑꯩ ꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏꯕ ꯍꯩꯃꯤꯅꯥꯏ ꯅꯪ ꯑꯉꯥꯡꯁꯦ ꯀꯣꯏꯔꯤꯁꯦ ꯀꯔꯤ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯂꯨꯔꯦ ꯍꯥ ꯑꯩꯈꯣꯏ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯉꯥꯏꯕ ꯌꯥꯔꯔꯣꯏꯕ ꯉꯁꯥꯏ ꯀꯥꯏꯗ ꯆꯠꯂꯨꯒꯦꯅ ꯃꯃꯥꯅ ꯐꯨꯕꯗ ꯂꯣꯏꯅ ꯍꯨꯕꯥꯠꯂꯦ ꯊꯨꯞꯄꯗ ꯂꯣꯏꯔꯦꯕ ꯑꯩ ꯅꯥꯔꯦꯕ ꯑꯣ ꯈꯔꯁꯨ ꯐꯅ ꯈꯟꯕꯤꯔꯝꯗꯧꯅꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯐꯨꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯕ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯒꯦꯠꯇ ꯉꯥꯏꯔꯝꯃꯒꯦ ꯑꯩ ꯄꯩꯁꯥꯁꯨ ꯁꯅꯥꯁꯨꯅꯦ ꯑꯔꯩꯕꯈꯩ ꯂꯣꯏ ꯄꯨꯔꯛꯑꯒꯦ ꯕꯦꯕꯤ ꯊꯨꯃꯟꯗ꯭ꯔꯣ ꯗꯗꯥꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯁꯤꯔꯣ ꯂꯧꯕꯁꯨ ꯂꯥꯛꯄ ꯉꯝꯃꯣꯏꯗꯕ ꯑꯩꯅ ꯆꯩ ꯆꯥꯔꯤꯁꯦ ꯗꯗꯥꯒꯤꯅꯤꯀꯣ ꯌꯥꯔꯦ ꯀꯣꯛ ꯆꯦꯜꯂꯣ ꯍꯥꯏꯁꯦ ꯑꯩꯕꯨꯔꯣ ꯗꯗꯥꯏ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯏꯃꯥꯅ ꯇꯥꯟꯅ ꯐꯨꯔꯒ ꯀꯣꯛ ꯆꯦꯜꯂꯣ ꯍꯥꯏꯁꯦ ꯀꯩꯅꯣꯕ ꯑꯝꯇ ꯁꯥꯎꯈꯤꯅꯣꯁꯦ ꯀꯩꯅ ꯐꯒꯗꯒꯦꯗꯣ ꯈꯟꯅꯁꯦꯕ ꯐꯨꯔꯒ ꯆꯦꯟꯕ ꯐꯖꯕ꯭ꯔꯣ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯉꯥꯏꯔꯝꯃꯅꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯂꯥꯛꯇ꯭ꯔꯦꯗꯅ ꯑꯩꯗꯤ ꯁꯤꯖꯅꯤ ꯏꯍꯦ ꯇꯧꯍꯩꯗꯦꯃꯤ ꯗꯗꯥ ꯂꯧꯕ ꯂꯥꯛꯑꯒꯦ ꯅꯪ ꯒꯦꯠꯇꯒꯤꯅꯦ ꯈꯔ ꯆꯈꯠꯂꯒ ꯂꯩꯔꯝꯃꯣ ꯍꯣꯏ ꯊꯝꯃꯦ ꯑꯣ ꯆꯦꯟꯕ ꯇꯥꯕ ꯀꯣꯏ ꯈꯣꯗꯥꯅ ꯄꯥꯈꯪ ꯅꯆꯥ ꯅꯇꯨ ꯄꯨꯟꯅ ꯆꯥꯎꯕ ꯃꯥꯟꯅꯔꯅꯤ ꯍꯥ ꯑꯁ ꯃꯊꯥ ꯁꯥꯗꯣꯔꯤꯗꯕ꯭ꯔꯣ ꯑꯔꯦꯝꯕꯩ ꯑꯉꯥꯡ ꯃꯆꯥ ꯀꯣꯏꯔꯝꯃꯤ ꯑꯩꯅ ꯃꯥ ꯂꯧꯗ꯭ꯔꯁꯨ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯗꯣꯏꯅꯤ ꯀꯔꯤ ꯑꯍꯦꯟꯕ ꯑꯁ ꯑꯗꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨꯃꯤ ꯆꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯩ ꯋꯥꯖꯕꯅꯤ ꯑꯗꯨ ꯕ꯭ꯔꯣ ꯃꯥ ꯂꯧꯕꯗꯣ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯧꯁꯤ ꯆꯦꯟꯃꯤꯟꯅꯁꯤ ꯐꯥꯎꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯈꯣꯏꯗ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯣꯏꯗꯕ꯭ꯔꯣ ꯂꯩꯐꯝꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯃꯥ ꯍꯥꯟꯅ ꯂꯧꯊꯣꯛꯎꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯗꯤ ꯑꯩ ꯂꯥꯏꯔꯤꯛꯀ ꯈꯔꯒ ꯄꯥꯅꯤꯡꯗ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯄꯥꯅꯤꯡꯈꯤꯗꯕꯁꯨ ꯌꯥꯏ ꯑꯣꯀꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯤ ꯍꯥꯏꯔꯝꯕ ꯅꯪꯒꯤꯅ ꯍꯥꯟꯕ ꯇꯥꯔꯦꯗꯅ ꯂꯥꯏꯕꯛꯇ ꯏꯁꯥꯅ ꯇꯝꯖꯕꯅꯤ ꯈꯟꯇꯣꯛꯑꯁꯤ ꯕ꯭ꯔో ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯄꯜꯂꯤꯐꯝ ꯂꯩꯇꯦ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯦ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯕꯗ ꯇꯁꯦꯡꯅ ꯆꯦꯟꯕ ꯍꯥꯏꯗꯨ ꯇꯥꯔꯦꯗꯣ ꯃꯤꯒꯤ ꯅꯨꯄꯤ ꯆꯦꯜꯂꯒ ꯊꯦꯡꯉꯐꯥꯎ ꯔꯥꯖꯕꯤꯔ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯥꯎꯔꯝꯃꯤ ꯗꯦꯕꯤꯠꯅ ꯃꯤꯅꯥꯏ ꯅꯇꯨ ꯉꯟꯇꯥ ꯊꯤꯔꯒ ꯅꯣꯏ ꯅꯐꯥꯒꯤ ꯃꯔꯜ ꯈꯔ ꯇꯥꯟꯖꯕꯗꯨꯅ ꯊꯥꯛꯀꯦ ꯍꯥꯏꯔꯕ ꯑꯩꯅꯗꯤ ꯅꯍꯥꯟ ꯍꯥꯏꯖꯕꯅꯤ ꯅꯨꯄꯤꯗꯤ ꯌꯥꯝ ꯂꯨꯞꯁꯤꯟꯅ ꯀꯣꯏꯒꯅꯨꯅ ꯑꯁ ꯌꯥꯔꯦ ꯍꯥꯏꯕꯤꯔꯨꯔꯅꯨꯁꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯅꯤ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯑꯅꯤ ꯍꯥꯏꯕꯒꯤ ꯑꯇꯣꯞꯄ ꯋꯥ ꯈꯔ ꯍꯥꯏꯔꯝꯁꯤ ꯃꯤꯅꯥꯏ ꯅꯨꯡꯉꯥꯏꯔꯣꯅꯦ ꯍꯥꯟꯅ ꯇꯨꯁꯤꯒ ꯑꯍꯤꯡꯒ ꯇꯨꯝꯅꯤ ꯀꯥꯎꯔꯣꯕ ꯑꯁ ꯅꯨꯄꯤ ꯆꯦꯟꯕꯗ ꯃꯤꯁꯧ ꯆꯪꯉꯒ ꯅꯈꯣꯏꯗ ꯆꯨꯔꯨꯡꯅꯤ ꯍꯥꯏꯅ ꯏꯟꯁꯤꯜꯂꯛꯄ꯭ꯔꯣ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤꯗ ꯌꯨꯝꯗꯗꯤ ꯄꯥꯎ ꯄꯤꯈ꯭ꯔꯕꯣ ꯅꯌꯨꯝꯗ ꯐꯣꯟ ꯇꯧꯗ꯭ꯔꯤ ꯇꯧꯔꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤꯅ ꯍꯥꯏꯔꯛꯑꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯩ ꯇꯧꯕꯤꯒꯦ ꯌꯥꯍꯧꯗꯨꯒ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯉꯟꯇꯥ ꯍꯧꯒꯠꯂꯛꯏ ꯑꯂꯥꯝ ꯑꯅꯧꯕ ꯑꯃ ꯂꯩꯔꯦ ꯀꯌꯥꯝ ꯋꯥꯎꯅꯣ ꯅꯪ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯀꯣ ꯂꯥꯛꯏꯕ ꯍꯞꯇꯥꯗꯩꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯏ ꯀꯥꯏꯗꯦ ꯅꯩꯁꯤꯟꯗꯧꯅꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯦꯛꯖꯥꯝꯒꯤ ꯋꯥꯕꯨ ꯍꯥꯃꯨꯅꯤ ꯐꯪꯗꯣꯏꯁꯦ ꯀꯩꯝ ꯈꯟꯕꯤꯗꯦꯗ ꯃꯤꯁꯀꯣꯜ ꯃꯌꯥꯝꯁꯤꯗꯤ ꯁꯣꯏ ꯁꯥꯎꯔꯝꯃꯅꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯥꯍꯧꯗ꯭ꯔꯤꯕ ꯅꯌꯨꯝꯗꯩꯔꯣ ꯅꯈꯣꯏ ꯄꯜꯂꯦ ꯃꯉꯥꯏꯔꯦꯅꯦ ꯃꯆꯥ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯍꯪꯈꯨ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯇꯥꯗꯕꯅꯦꯅ ꯂꯥꯡꯒꯅꯨ ꯌꯥꯔꯦ ꯃꯇꯨ ꯑꯣꯏꯔꯝꯃꯅꯤ ꯍꯜꯂꯣ ꯁꯥꯔ ꯗꯦꯕꯤꯠ ꯇꯞꯅ ꯀꯩꯅꯣ ꯑꯣꯖꯥ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯅꯨꯄꯤ ꯆꯦꯟꯕꯁꯤꯁꯨ ꯇꯝꯗꯣꯏꯔꯣ ꯑꯁ ꯌꯥꯔꯦ ꯊꯝꯃꯣ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯛꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯀꯧꯔꯝꯃꯤ ꯍꯜꯂꯣ ꯁꯥꯔ ꯇꯥꯕꯤꯕ꯭ꯔꯣ ꯁꯥꯔ ꯅꯠꯇꯤꯌꯦ ꯃꯤꯁꯀꯣꯜ ꯀꯌꯥꯝ ꯂꯩꯔꯝꯒꯦ ꯐꯣꯟ ꯑꯗꯨ ꯀꯌꯥꯝ ꯇꯧꯔꯒ ꯄꯥꯏꯗ꯭ꯔꯤꯗꯣ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯇꯧꯔꯛꯀꯅꯣ ꯍꯥꯏꯔꯕ ꯅꯠꯇꯦ ꯂꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯑꯁꯣꯝꯗ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯆꯥꯛ ꯏꯟꯁꯥꯡ ꯁꯤꯜꯂꯤꯉꯩꯗ ꯇꯥꯍꯧꯗꯕꯅꯤ ꯀꯩꯅꯣ ꯆꯥꯛꯇ ꯆꯥꯅ ꯂꯩꯔꯕꯣ ꯅꯠꯇꯦ ꯅꯨꯄꯤ ꯆꯦꯟꯕ ꯃꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯣ ꯀꯃꯥꯏꯅ ꯍꯥꯎꯇꯕ ꯏꯟꯁꯥꯡ ꯄꯤꯖꯗꯣꯏꯅꯣ ꯑꯗꯨꯒꯤ ꯄꯤꯖꯕꯅꯤꯗ ꯑꯩꯅ ꯀꯤꯍꯣꯝ ꯄꯤꯖꯔꯤꯗꯨꯗꯤ ꯅꯪꯗꯤ ꯅꯃꯤꯠꯇꯣ ꯌꯥꯝꯅꯕ ꯅꯨꯄꯤ ꯆꯦꯟꯕ ꯑꯣꯏꯔꯦ ꯅꯣꯏ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯣꯏꯔꯦ ꯑꯩꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯌꯥꯝ ꯂꯥꯜꯂꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ ꯑꯌꯥ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯤ ꯅꯨꯄꯤꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨ ꯅꯨꯄꯤꯗꯨꯗꯁꯨ ꯑꯩꯅ ꯋꯤꯁ ꯄꯤꯔꯛꯑꯦ ꯈꯔ ꯍꯥꯏꯕꯤꯌꯨ
nupa ngawbado exam gi larik khara pahalona hayuko hoi adubudi haigi nupa adubudi ngawbalani da nupi lerabani na oh tasingna yaida kaide ai thame ngasi haiba numit chidagi amukana pau phawrar nungai na pan boy thame yar aya ngai ko thamkino ai kaidori lepade as nupi na lakpa nupi jele ina jen mani khalamal farak ta he sidi on chu off thamjin gre wazawo chakchawo nupa thokta banangi narali bro aing school chat pada thema nangi alam ne haidai matang chana mai hodok charsani adu de singto as nupi jenjan ni koi so sauri ne haiduna nupi se so pau phawi raktre nupa na call toraso tiken gi khonjel na taba topa amata ta khidre school ka duna them gi haiso mamana ba nupi cheli baduna ngasi khakti kawiranu hairakpada iktok pangam lamde thoiba kai lamdai ni haige mana cheli ba nupi dubo angang ne hairamine debit na dia kayam angang no class 8 kari ni mama wa angang bada marai phau koli da karom dai koiri no khangau de mi gi ma chaw kon bai wa na te ko ma gi ma tawdine ichan tamlak pa yade nupi thiba haise chahi matang leibani ma su chelu hebani adu wa angang duna kappa du da nungai dramal ai su ta hawi mama mi na nupi chelaga nang na school karoi doisina kaigino tuition chat pra su chat haude ka ge tawani masana ngasi tangdi leminarasi chatlanu na haibadu da ai su dum hoi hairab nang pabong su tarabani matang sidane yam saurambani lairik tamgi di haide irang pamena as migi machana toba khudingi panabada waramani ma nangi adugumba dudani ni sauri do mama nacha sune matha achobam saribani namau nupi oini khanjabi mak do aina toba phone ga paikit thoiba nang su nupi koirabo koidi mama masana yadana kamai koidoino ai matang chadaba phagi tawnuda nupi koidana karamna namau nupi oidoba na haidoino oi adu su chumi adu nupi koidabadi asingbani yumda ngasi na pong kya da halaktoiba ai hojing hak phacha lukhige phone charge tawrumgi aduga amu koidabidane phone lo boina laki pare numidangi thabakti hojing haiba ngamde koiba langbase khara haladi phadawni ai thengani ngak chalukhige kai lege to haipet hangugi nupi su mayumda puramani debit somda laadi ai thokre khra haibiu ko namana ba nupi chelaga na khoi ani su yawrini ne ai tho eko mama debit to phone trawpa su ai laktradi ado mama na dum paikhalo pabung na hangaga na aruba thaba ma chatki na hayo imana bagi mapa na re na hangba no mata so oi ba ngang de da ko thoiba nang na gyan tarak pangai ba da ne mama di wa dawri marai bak lai taba haiduni gari hek thodokhibaga nupi ma su thamoi amadi panbanina call tawjare mama su machana hairam labanina arakpa phone adu paikhatle hello rb lai tabra ibe mabu kanano thoibadi hojik tane nupi purakpa matam oirena thokhida ngairi ne sengabo nupi chele haibasa senge ibe mana nupi dugi mama na biro natraga thoibaga tinabro nene ai rb ga tinabane mana ngarang nupi chele haibaduda aiso asengba ma khangning tawjarapani bema nupi do yam angang ni class 8 ni tha phadri haini khangnaba karam thoktoino khangde masa matik jare haibasu nate gyan ta de da hujikan angang se nungai na panba oyo na hayoni ne ai thamjarage adudi haima ja ni ne mina nupi chele haraga mana nungai na panba oyo kainaga pirap tawna hairami sina kaigino soidre lakpaga hana koinaramba nupi oiramba tare somdana nupana pirakpa notes ki leimaido sauri ne haidana puthoga segai gi amuk tawi amuk supamu mathanta prok di cha ami pharoi da nupani mana ibo apang basiba ki hom chaningi hakjang phanabani kainaga pijaramoi damne amta as yam pangida mina suklaina sanaba kaigino mina ki hom palakpada ina du kwa khag yaudriba bajaw thamoi nangne khar yamwa midi imphal machani nangondagi hena singlaba haigalakpa nangdi migi sanapam oibana tana kai oine ai diko gyan ga loi mangi kapningba myawe ngasi numit tiken pakhatna hai kari gyan ta daba yaurage ne kappagi mahutta khangdaba do hangudana sir khange da maramda yam laina khangbadu da aina khangudabagi taksi sonbani angawi sidi
ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯊꯦꯡꯈꯤꯅꯤ ꯆꯥꯛ ꯆꯥꯔꯒ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯇꯧꯁꯤ ꯁꯥꯔ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯆꯥꯛ ꯌꯥꯝ ꯆꯥꯔꯒ ꯆꯠꯄꯩꯅꯦ ꯑꯩꯅ ꯄꯪꯉꯤꯁꯦ ꯑꯩ ꯃꯁꯤ ꯍꯥꯟꯅ ꯈꯪꯉꯨꯗ꯭ꯔꯦ ꯍꯩꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯁꯥꯔ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨ ꯈꯪꯗꯕꯗꯣ ꯂꯩꯔꯒꯗꯤꯅꯦ ꯑꯗꯨꯝ ꯀꯣꯏꯗꯅ ꯍꯥꯏꯌꯨꯀꯣ ꯃꯇꯝ ꯂꯩꯔꯤ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯈꯪꯉꯦ ꯌꯥꯔꯅꯤ ꯁꯥꯎꯔꯝꯕꯗꯨ ꯁ꯭ꯀꯨꯜ ꯌꯧꯔꯛꯄꯗ ꯏꯍꯥꯡ ꯍꯥꯡꯕ ꯕꯦꯟꯆ ꯏꯔꯥꯡ ꯂꯥꯡꯕ ꯀ꯭ꯂꯥꯁꯇꯨꯗ ꯇꯥꯅꯤꯡꯕ ꯈꯣꯟꯖꯦꯜ ꯇꯥꯗꯕꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯃꯊꯟꯇ ꯁꯤꯟꯊꯔꯛꯏ ꯔꯤꯌꯥꯅ ꯑꯌꯥ ꯀꯩꯗꯧꯔꯒꯦ ꯅꯤꯇꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯆꯠꯂꯒ ꯑꯣꯖꯥꯗ ꯍꯥꯏꯔꯨꯁꯤꯔꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯤ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯅꯪꯁꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯉꯜꯂꯤꯉꯩꯗ ꯍꯥꯏꯍꯧꯁꯦ ꯌꯨꯝꯗ ꯍꯜꯂꯒ ꯄꯣꯊꯥꯅꯕ ꯌꯨꯝꯗ ꯍꯜꯂꯒꯅ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯅꯕꯅꯤ ꯀꯩꯗꯧꯔꯒꯦꯕ ꯑꯁꯦꯡꯕ ꯃꯔꯝꯗ ꯍꯥꯏꯌꯨ ꯅꯤꯈꯤꯜꯅ ꯅꯪꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯅꯕ ꯍꯥꯏꯔꯛꯀꯦ ꯑꯩ ꯑꯥꯔꯕꯤꯗ ꯍꯥꯏꯗꯣꯛꯀꯦ ꯅꯤꯈꯤꯜꯅ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯑꯥꯔꯕꯤꯒꯤ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ ꯃꯥ ꯅꯨꯄꯤꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯁꯅꯨ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯆꯨꯝꯕꯔꯣ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯥ ꯍꯥꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯝꯇ ꯄꯤꯔꯛꯇꯦꯅ ꯃꯥꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯀꯣꯏꯕꯗꯨꯁꯨ ꯊꯥ ꯐꯥꯗ꯭ꯔꯤ ꯍꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯥꯏꯒꯦ ꯍꯣꯠꯅꯔꯝꯕꯅꯤ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯑꯩꯁꯦ ꯄꯪꯉꯦꯅ ꯁꯥꯟꯅꯕꯅꯤ ꯃꯥꯅ ꯆꯦꯜꯂꯤ ꯅꯨꯄꯤꯗꯨꯁꯨ ꯀ꯭ꯂꯥꯁ 8 ꯀꯥꯔꯤꯅꯤ ꯃꯥ ꯅꯨꯄꯤ ꯀꯣꯏꯕ ꯅꯠꯇꯕ ꯅꯨꯄꯤ ꯆꯦꯜꯂꯕ ꯑꯗꯨꯁꯨ ꯀ꯭ꯂꯥꯁ 8 ꯀꯔꯝ ꯀꯥꯟꯗ ꯀꯣꯏꯅꯗꯅ ꯆꯦꯜꯂꯤꯕ ꯅꯪꯒꯤ ꯄꯥꯎꯁꯤꯕꯨ ꯁꯦꯡꯉꯕꯣ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯑꯩꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯁꯦ ꯃꯥꯅ ꯄꯪꯉꯦꯅ ꯁꯥꯟꯅꯔꯝꯕꯅꯤ ꯑꯩꯉꯣꯟꯗ ꯀꯤꯍꯣꯝ ꯆꯥꯅꯤꯡꯉꯤ ꯌꯨꯝꯗꯩ ꯄꯨꯔꯛꯅꯕ ꯍꯥꯏꯕꯒꯤ ꯑꯩꯅ ꯄꯨꯔꯛꯄꯅꯦꯕ ꯑꯩꯉꯣꯟꯗꯁꯨ ꯅꯪ ꯃꯅꯥꯛ ꯆꯠꯂꯨꯁꯦꯅ ꯍꯧꯔꯝꯕꯅꯤ ꯉꯔꯥꯡꯗꯣ ꯑꯩꯅ ꯌꯥꯔꯔꯣꯏꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯇꯣꯝ ꯆꯠꯂꯒꯦꯅ ꯍꯥꯏꯔꯛꯄꯅꯤ ꯀꯤꯍꯣꯝ ꯆꯥꯕ ꯂꯣꯏꯔꯒ ꯅꯨꯄꯤ ꯆꯦꯜꯂꯕꯅꯤꯅ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤꯁꯦ ꯎꯔꯦꯗꯅ ꯑꯩꯅ ꯉꯁꯥꯏ ꯇꯨꯏꯁꯟ ꯍꯜꯂꯛꯑꯒ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯐꯣꯟ ꯇꯧꯕꯅꯦꯕ ꯑꯗꯨꯗꯁꯨ ꯃꯥ ꯄꯥꯏꯔꯛꯇꯦ ꯅꯨꯄꯤ ꯊꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦꯅ ꯆꯠꯈꯤ ꯍꯥꯏ ꯀꯩꯅꯣ ꯃꯥꯕꯨ ꯉꯥꯎꯔꯕꯣ 12 ꯁꯤꯗꯪ ꯊꯥꯗꯣꯛꯄ ꯌꯥꯔꯤꯅꯤ ꯃꯥꯅ ꯂꯨꯍꯣꯡꯕ ꯄꯥꯝꯕꯁꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕ ꯋꯥꯍꯩꯅꯤ ꯑꯗꯨꯕꯨ ꯑꯆꯥꯛꯄ ꯊꯃꯣꯏꯗꯗꯤ ꯊꯥꯎ ꯍꯩꯕꯒꯨꯝ ꯊꯣꯛꯂꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡꯈꯛ ꯁꯤꯟꯊꯔꯝꯕꯗꯣ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯛꯏ ꯅꯨꯄꯤ ꯑꯃꯅ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯣ ꯅꯤꯇꯤ ꯅꯨꯡꯉꯥꯏꯇꯤꯌꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯣꯖꯥꯗ ꯍꯥꯏꯗꯣꯛꯁꯦ ꯔꯤꯌꯥꯅ ꯅꯤꯇꯤ ꯇꯣꯛꯑꯣ ꯀꯞꯀꯅꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯌꯣꯕ ꯀꯞꯄꯒꯅ ꯀꯣꯛ ꯆꯤꯛꯅꯕꯅꯦꯕ ꯅꯨꯄꯥ ꯀꯥꯡꯕꯨꯅ ꯀꯥꯔꯟ ꯇꯥꯔꯛꯏꯔꯣ ꯀꯥꯔꯟ ꯇꯥꯅꯕ ꯑꯥꯔꯕꯤꯗꯤ ꯕꯥꯏꯛ ꯇꯨꯃꯒ ꯆꯠꯍꯧꯕ ꯎꯔꯝꯃꯦ ꯁ꯭ꯀꯨꯜꯁꯨ ꯂꯥꯛꯇꯦꯗꯣ ꯉꯔꯥꯡꯅ ꯂꯥꯛꯄꯅꯦ ꯃꯥꯅꯦ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯊꯧꯈꯤꯕꯅꯤ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯋꯥꯔꯤ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯥꯕꯤꯌꯣ ꯅꯤꯇꯤꯌꯥ ꯅꯪ ꯀꯞꯄꯩ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯌꯨ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯑꯍꯤꯡꯁꯨ ꯇꯨꯝꯗꯦ ꯅꯪꯒꯤꯁꯤꯗꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤꯅꯦ ꯑꯣꯖꯥꯗ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨ ꯑꯗꯨꯒ ꯐꯈꯤꯕꯁꯨ ꯌꯥꯏꯌꯦ ꯑꯣꯖꯥꯁꯤꯁꯨ ꯀꯣꯛ ꯂꯥꯛꯀꯦꯗꯤ ꯐꯥꯔꯁ ꯄꯤꯔꯤꯌꯠꯀ ꯑꯣꯏꯔꯦ ꯊꯦꯡꯉꯦ ꯕꯦꯜꯁꯨ ꯇꯥꯈ꯭ꯔꯦ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯁꯅꯨ ꯊꯤꯅ ꯆꯩꯒꯦ ꯑꯩ ꯁꯥꯎꯔꯤ ꯍꯥꯏꯕꯁꯦ ꯑꯝꯇꯪꯗꯤ ꯈꯪꯍꯟꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯈꯟꯈ꯭ꯔꯅꯤ ꯅꯤꯇꯤꯌꯥ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯑꯩꯅ ꯐꯥꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯅꯤꯈꯤꯜꯁꯨ ꯑꯩꯒꯤ ꯃꯊꯪꯗ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯅꯤꯀꯣ ꯑꯗꯣ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯏꯔꯣ ꯅꯠꯇꯦ ꯐꯥꯎꯔꯝꯗꯧꯗꯣ ꯍꯥꯏꯕꯅꯤ ꯀꯅꯥꯝꯇ ꯑꯃꯨꯛ ꯍꯟꯅꯗꯤ ꯅꯨꯡꯁꯤꯔꯔꯣꯏ ꯑꯩ ꯄꯦꯜꯂꯦ ꯌꯥꯔꯦ ꯑꯗꯨꯒ ꯅꯤꯈꯤꯜ ꯄꯜꯂꯤꯅ ꯀꯩꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯁꯥꯎꯗꯅꯕ ꯆꯪꯊꯣꯛꯀꯦ ꯃꯥꯅ ꯀꯧꯔꯛꯑꯗꯤ ꯑꯗꯨꯒ ꯅꯨꯄꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯒꯤ ꯀꯣꯏꯔꯔꯣꯏ ꯀꯣꯏꯔꯝꯕꯒ ꯃꯥꯜꯂꯦ ꯅꯪ ꯋꯥꯇꯥꯗꯣ ꯑꯩ ꯑꯃꯨꯛ ꯀꯞꯅꯤꯡꯉꯦ ꯅꯪꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯄꯜꯂꯛꯑꯒ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯃꯔꯥꯡꯗꯤ ꯂꯥꯡꯉꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯧ ꯊꯤꯕ ꯑꯣꯏꯅ ꯃꯌꯥꯝ ꯃꯔꯛꯇ ꯄꯣꯊꯥꯕ ꯑꯃꯒꯨꯝ ꯌꯥꯎꯔꯝꯃꯤ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯗꯦꯕꯤꯠꯅ ꯕ꯭ꯔꯣ ꯅꯨꯄꯤꯒ ꯇꯨꯃꯤꯟꯅꯕꯗꯣ ꯖꯤꯡ ꯂꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯋꯥꯀꯥ ꯀꯥꯏꯅꯒ ꯖꯒꯣꯏ ꯁꯥꯅꯤꯡꯕ꯭ꯔꯕ ꯅꯪꯁꯨ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯈꯪꯉꯅꯤ ꯑꯗꯨꯃꯗꯤ ꯇ꯭ꯔꯥꯏ ꯇꯧꯗꯅ ꯑꯩ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯗ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯉꯥꯏꯈꯤꯒꯦ ꯌꯥꯝ ꯈꯤꯒꯠꯀꯅꯨꯀꯣ ꯂꯨꯍꯣꯡꯕ ꯊꯥꯁꯤꯗ ꯂꯦꯞꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯪꯉꯨ ꯆꯍꯤ ꯑꯃꯗꯤ ꯌꯩꯊꯣꯛꯅꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯣ ꯌꯥꯗꯕꯩꯅꯤ ꯕ꯭ꯔో ꯅꯨꯄꯤ ꯃꯃꯥꯗꯣ ꯁꯦꯟꯗꯣꯏ ꯁꯥꯟꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯆꯤꯟꯒ ꯌꯥꯝ ꯀꯜꯂ ꯃꯥꯜꯂꯦ ꯃꯥꯅ ꯑꯅꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯨꯖꯤꯜꯂꯤꯁꯦ ꯏꯔꯥꯡ ꯄꯥꯝꯕꯤ ꯃꯥꯗꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯄꯥꯟꯖꯔꯁꯅꯤ ꯍꯣꯡꯅꯤ ꯍꯥꯏꯅ ꯂꯦꯞꯄꯤ ꯅꯣꯏ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯈꯔ ꯊꯦꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯗꯅ ꯅꯪ ꯅꯁꯥꯒꯤ ꯉꯥꯛꯀꯤ ꯋꯥ ꯅꯠꯇꯦ ꯅꯨꯄꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯂꯩꯕ ꯌꯥꯝ ꯌꯥꯔꯤ ꯎꯅꯤꯡꯉꯁꯨ ꯃꯔꯛꯇ ꯎꯅꯕ ꯌꯥꯔꯤ ꯍꯥꯏꯒꯨꯝꯃꯗꯅ ꯕ꯭ꯔꯣ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯌꯦꯡꯉꯨꯗꯅ ꯇꯣꯛꯑꯣ ꯌꯥꯔꯦ ꯍꯥꯏꯔꯨꯔꯅꯨ ꯑꯁꯤꯁꯨ ꯄꯥꯝꯃꯝꯃꯣꯏꯅꯦ ꯃꯥ ꯅꯨꯄꯤ ꯃꯌꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯛꯁꯤꯜꯂꯛꯑꯗꯤ ꯀꯩꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯁꯨ ꯄꯥꯈꯠꯂꯦ
ꯃꯥ ꯃꯌꯨꯝꯗ ꯂꯩꯔꯒ ꯃꯃꯥ ꯍꯣꯏꯅ ꯐꯨꯕꯤꯔꯗꯤꯅ ꯅꯪ ꯈꯪꯕꯤꯔꯤꯕ ꯑꯩꯗꯤ ꯈꯥꯎꯌꯩꯕꯨ ꯇꯧꯍꯟꯅꯤꯡꯉꯕꯅꯤ ꯃꯥ ꯆꯩ ꯆꯥꯗ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯍꯣꯏ ꯌꯥꯔꯦꯁꯦ ꯀꯣꯟꯅ ꯇꯞꯅ ꯂꯧꯈꯠꯆꯅꯤ ꯑꯗꯨꯗꯩꯗꯤ ꯐꯨꯕ ꯀꯥꯏ ꯃꯆꯥ ꯅꯤꯡꯉꯣꯜꯒ ꯃꯃꯥꯛ ꯅꯨꯄꯥꯒ ꯎꯅꯒꯦ ꯂꯥꯛꯑꯣꯗ ꯍꯥꯏꯗꯣꯏꯅꯤ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯦ ꯐꯠ ꯍꯥꯏꯗꯣꯛꯁꯤ ꯂꯥꯛꯑꯣ ꯑꯩ ꯐꯣꯟꯁꯨ ꯊꯅꯝꯃꯤ ꯑꯃꯨꯛ ꯊꯦꯡꯅꯍꯧꯔꯣꯏ ꯀꯥꯏꯗꯅꯣ ꯑꯦꯔꯥ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯅꯤ ꯉꯔꯥꯡ ꯁꯥꯎꯈꯤꯕꯗꯨꯅ ꯉꯁꯤꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏ ꯅꯨꯄꯤꯅ ꯑꯩꯅ ꯆꯦꯜꯂꯒ ꯑꯔꯥꯟꯕ ꯃꯤꯡꯆꯠꯅ ꯅꯪꯅ ꯐꯪꯉꯕ꯭ꯔꯥ ꯅꯗꯥꯎꯗꯤ ꯌꯥꯏꯍꯦ ꯏꯕꯣ ꯅꯣꯛꯀꯅꯨꯅꯦ ꯑꯁ ꯀꯔꯦꯝꯅꯔꯛꯀꯅꯨꯗ ꯑꯩꯁꯦ ꯑꯔꯣꯏꯕꯤꯗ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯀꯣꯟꯅ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯐꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯨꯜꯂꯁꯦ ꯑꯗꯨꯗꯤ ꯕ꯭ꯔꯣ ꯅꯇꯨꯗꯣ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯔꯒꯅꯦ ꯊꯥꯈꯣꯀꯣ ꯈꯪꯉꯦꯗꯅ ꯍꯣꯏꯅꯦ ꯑꯃꯁꯦ ꯁ꯭ꯀꯨꯜꯁꯨ ꯑꯩꯅ ꯀꯥꯍꯟꯗ꯭ꯔꯦ ꯌꯥꯔꯗꯤ ꯊꯦꯝꯕꯗꯨꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯕꯤꯌꯨ ꯅꯪꯁꯨ ꯁ꯭ꯀꯨꯜ ꯀꯥꯖꯗꯦ ꯍꯥꯏꯕꯈꯛꯅꯤ ꯋꯥꯈꯜꯗꯤ ꯉꯁꯥꯏꯅ ꯀ꯭ꯂꯥꯁꯇ ꯐꯝꯗꯨꯅ ꯃꯥꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯊꯦꯝꯃꯨꯔꯒꯦ ꯂꯥꯛꯄꯗꯣ ꯂꯥꯞꯇꯛꯅ ꯅꯤꯈꯤꯜꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯎꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯝ ꯆꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯁꯦ ꯑꯩꯅ ꯀꯧꯕꯗꯁꯨ ꯈꯨꯝꯂꯛꯇꯕ ꯇꯧꯅꯨꯀꯣ ꯁꯣꯏꯗꯅ ꯈꯨꯝꯅꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯃꯤꯒꯤ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯒꯥꯔꯤꯗꯨ ꯉꯪꯗꯨꯅ ꯍꯟꯒꯠ ꯍꯟꯗꯥ ꯊꯧꯔꯝꯃꯤ ꯅꯨꯄꯥꯒ ꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯩꯀꯣ ꯀꯩ ꯍꯥꯏꯅꯩꯅꯣ ꯍꯥ ꯉꯁꯤꯗꯤ ꯌꯥꯝ ꯌꯥꯅꯔꯝꯃꯤꯅ ꯅꯨꯄꯤ ꯆꯦꯟꯗꯧꯗꯣ ꯑꯗꯨꯝ ꯆꯦꯜꯂꯨꯆꯣ ꯀꯧꯔꯛꯀꯅꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯇꯥꯅꯤꯡꯗꯦ ꯅꯤꯇꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯁꯥꯎꯔꯝꯃꯤꯅ ꯑꯩ ꯉꯁꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯁꯣꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯗꯅ ꯌꯥꯗ꯭ꯔꯕ ꯑꯩ ꯀꯩꯝ ꯇꯥꯅꯤꯡꯗꯦ ꯑꯩ ꯂꯝꯕꯤ ꯊꯥꯗꯣꯛ ꯅꯪꯒꯤ ꯋꯥꯗꯣ ꯀꯅꯥꯗꯅꯣ ꯍꯥꯏꯔꯨꯆꯣ ꯅꯤꯇꯤ ꯑꯃꯨꯛꯇꯪ ꯉꯥꯡꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯃꯐꯝꯁꯦ ꯂꯝꯕꯤꯅꯤ ꯑꯩꯅ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯟꯕꯗꯅꯦ ꯃꯌꯥꯝ ꯑꯃ ꯆꯣꯡꯁꯤꯟꯗꯨꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯄꯁꯨ ꯌꯥꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩꯕꯨ ꯈꯝꯃꯛꯀꯅꯨ ꯕ꯭ꯔꯣ ꯀꯩꯅꯣ ꯁꯨꯛ ꯁꯥꯎꯔ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯕ꯭ꯔꯣ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯨꯗꯒꯤ ꯃꯔꯝ ꯈꯪꯗꯕꯁꯤꯅ ꯍꯦꯟꯅ ꯀꯞꯅꯤꯡꯉꯦꯕ ꯑꯩ